libo. Fazare silap. Model. Ay, jagoi ka sa dore ini oi basi. Tari ani nubi oi bagi babu kai sini. Film na do sa story ni. Ay, guys. Hang la ka puta. Ay, basi jang na. Imanabi promotion ka agrabi ma. Lai yati. Lai sabi phazabi. Yengo. Guys, welcome back to my channel. Mayam boy channel sida taram no okchari adu mayam ngasi se aigi akhoi luhongba ma chatoi luhongba se kana gana habda akhoi gi nene gi ko akhoi ne si akhoi papa gi machi punam gi ahan gi macha nupi khwai atombi se luhong doi ne boko ado ma luhomoi gi khunjina ma bhatri kawe boko ado mayam mai luhongba se kamai kamai tauge ai su nong mamang da lak pangom de nume sida lak ine boko ado mayam yumda hana thunga yumda chichena loisan biraga adedi aise introduction ka phauje dana ningsangak tana amu kapinebako lambi ka lakpada pudi aise kapakthrebako ado mayam luhongba se kamai kamai tawi haido sum yengwina se aigi luho aidi aina luhongjarakpadagi aigi luhongbagi blog aidi aina luhongba chatpagi blog se handu blog oidoni do mayam kamai kamai tawge haido yengwina se ka hadadi mayam sum makha makha jaraage dadi mayam yengbiyo ka से मैगी का मैक्रोनी का थोंगमिनेबको आइसे मु कैमरा दा खतंग फजबा वाले अदो चीज का हापगा इमाइबेमा अदो ओरिजिनल दी याम फजै हागोदबा याम माले हैरे ना सकतम तिंगे हैरे तरो खायो आइस आइगी मेकअप तो अले लाए मेकअप तो बगी लाए मेकअप तौगे अदो बिफोर मसक निको से गुड मॉर्निंग आफ्टर की मुझे हलके सकता है याद रही है एकदम वो कोई मेकअप लो रहेगा मुझे हलके नचा ओ हां उला कनो उतलू आई उत बयादे तो जाए जादे उतलू बुतुमा आई पेस्ट केनो दा हपकदा बनी लेगी इंस्टा की पेस्ट और यूट्यूब ता हापकनी लू दो नहीं ना उतलू ना उत कनो ये मोरिया उतलू उत कनो पुतु पुतु सोना से लाओ खा घूमी कनो दिक्के जा रहा है मते ना वीडियो खरा का बदे आ रहा है ना ऐसे ना लखन जराबो सबना लोसल्ली माई फसा बसे समलांग ना वाई तारी भी से हबो बिपाशा ना ngasi नहीं उछल कब तो यार कुछ चले मिला से करी हाफ है बदे लोइरे Thank you very much. Nah, kok masam ke bawah tuh lagi. Emang itu nggak diri kan? Bukannya deh. तो अतई कई का फी का दिसे त्रिदा तो मेकअप से फाचना पामे जे नसे जे असेंबा खोय मनाकी आई जुम दे खा नक पोरमदिना लेकिन जहां ओकेशन ने ओके को ओकेशन को दिंगे ने नंग जे कौबा याम लापे बा नंग फजरे सिदा खोय दोन जासु केरी खोय दो जाकेरी अथंग के दने खोय दो जालरगा खोय ममा मु के किनी अदुजी मखा ताना मु येंहनजरके मयाम कई अखोयगी चिचे मलासना से ngasi aigi luhongbada tawhibado haidi ai luhongbada ma se wedding guest chatpa se jamman gidara ma se ai luhongba ke de gi tholai ba same ngasi su tawdore ba akhoi sida akhoi mi hum ke dore adedi luhongba pham da mu ma se ki ru do ne ba adoi ma su luhongba ten taw do ne ba ado ma se horen jing kamai tholai horen jing la ke ma se masama kerak tabra ido meyam adu makha ta yeng fazare asi khoji khoi mai bari pare yongchang happy makeup to wala koi gi oi bas yongchang na loi sana si adana yongchang apun nama happy yongchang khongna dori yaraba
ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯃꯊꯣꯏꯅꯤ ꯀꯁꯥꯔꯗꯁꯨ ꯁꯤꯜꯆꯔ ꯑꯦꯔꯤꯌꯥꯒꯤ ꯃꯊꯛ ꯂꯣꯝꯒꯤ ꯂꯛꯈꯤꯄꯨꯔ ꯂꯣꯝꯒꯤ ꯅꯠꯇꯦ ꯅꯪꯒꯤ ꯇ꯭ꯔꯣꯂꯤꯗꯣ ꯍꯥꯏꯐꯦꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟꯕ ꯍꯥꯏꯐꯦꯠ ꯂꯨꯃꯝꯒꯅꯤ ꯐꯔꯦ ꯐꯔꯦ ꯌꯣꯡꯆꯥꯛꯇꯣ ꯄꯥꯏꯔꯛꯎꯅꯦ ꯑꯝꯇ ꯑꯩꯒꯤ ꯃꯦꯀꯞꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯒꯤ ꯅꯪꯗꯣ ꯀꯦꯗꯕꯩꯅꯤ ꯑꯩꯁꯤꯅ ꯀꯦꯕꯩꯅꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯁꯥꯏꯠꯇ ꯍꯥꯞꯆꯔꯝꯒꯦ ꯆꯤꯆꯦꯁꯦ ꯆꯤꯆꯦꯁꯦ ꯀꯩꯅꯣꯁꯨ ꯇꯧꯋꯦꯕꯀꯣ ꯄꯣꯠꯂꯣꯏꯁꯨ ꯂꯩ ꯆꯤꯆꯦꯒꯤ ꯐꯖꯕ ꯍꯥꯏꯗꯤ ꯀꯁꯇꯃꯥꯏꯁ ꯇꯧꯕꯁꯨ ꯌꯥꯏ ꯀꯣ ꯑꯗꯩꯗꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟꯁꯨ ꯂꯣꯏꯅ ꯌꯥꯕꯅꯦꯕꯀꯣ ꯆꯤꯆꯦꯁꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯈꯪꯅꯕ ꯃꯤꯗꯤ ꯁꯨꯝ ꯈꯪꯉꯝꯒꯅꯤ ꯀꯃꯥꯏꯅ ꯇꯧꯋꯦꯅꯀꯣ ꯃꯥꯁꯦ ꯑꯗꯨꯗꯣ ꯃꯌꯥꯝ ꯑꯩ ꯃꯥꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯒ ꯂꯣꯏ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯐꯖꯕꯅꯤ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯤ ꯃꯦꯀꯞ ꯅꯍꯥꯟꯒꯩ ꯃꯦꯀꯞ ꯇꯧꯗꯕꯒ ꯉꯁꯤꯒ ꯌꯦꯡꯉꯣ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯌꯥꯝ ꯈꯦꯠꯅꯗ꯭ꯔꯥ ꯈꯦꯠꯅꯗ꯭ꯔꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯥꯁꯦ ꯆꯠꯈꯤꯗꯣꯔꯦ ꯃꯥꯁꯦ ꯑꯃꯨꯛ ꯂꯨꯍꯣꯡꯐꯝꯗ ꯑꯃꯨꯛ ꯀꯦꯔꯨꯗꯣꯏꯅꯦꯕ ꯂꯥ ꯊꯦꯡꯉꯦ ꯂꯥ ꯀꯩꯅꯣꯁꯦ ꯅꯥꯟꯊꯣꯛꯑꯦ ꯍꯦꯜꯃꯦꯠꯇꯣ ꯑꯩꯗꯤ ꯏꯁꯥꯁꯤꯗ ꯎꯔ ꯉꯥꯎꯖꯔꯦꯕ ꯑꯗꯣ ꯖꯥꯝ ꯅꯨꯡꯁꯥꯗ ꯊꯣꯛꯎꯔꯅꯨꯅꯦ ꯍꯣꯔꯦꯟ ꯂꯨꯍꯣꯡꯐꯝ ꯌꯧꯔꯒ ꯍꯣꯏ ꯅꯪ ꯊꯤꯟꯗꯣꯛꯄꯒꯤ ꯊꯣꯛꯂꯛꯏꯅꯤ ꯑꯩꯁꯦ ꯐꯤꯒ ꯁꯦꯠꯇ꯭ꯔꯤꯕꯅꯦꯕ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯃꯈꯥꯒꯤꯗꯨꯝꯇ ꯌꯦꯡꯍꯜꯂꯣꯗꯅ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯚꯥꯏꯔꯦꯜ ꯆꯠꯂꯅꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯕꯗꯣ ꯃꯌꯥꯝ ꯑꯩꯗꯣ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦꯕꯀꯣ ꯂꯣꯏꯗꯅ ꯑꯩꯈꯣꯏ ꯒꯥꯔꯤꯗꯣ ꯂꯥꯛꯇꯅ ꯒꯥꯔꯤ ꯉꯥꯏꯔꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯥꯎꯠꯐꯤꯠꯁꯦ ꯐꯨꯜ ꯌꯦꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯥꯞꯄꯤꯅꯕ ꯃꯤꯁꯦ ꯃꯑꯣꯡ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯁꯨꯝ ꯐꯣꯇꯣ ꯊꯥꯡꯒꯠꯂꯒ ꯑꯣꯏꯅ ꯐꯨꯜ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯑꯇꯩꯗꯤ ꯁꯨꯝ ꯂꯨꯍꯣꯡꯕꯒꯤ ꯂꯝꯕꯤ ꯆꯠꯄꯒꯗꯕꯨꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯑꯗꯨꯝ ꯃꯐꯝꯗꯣ ꯌꯧꯔꯒ ꯁꯨꯝ ꯕ꯭ꯂꯣꯛꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒꯦꯀꯣ ꯃꯐꯝ ꯌꯧꯔꯦ ꯆꯠꯁꯦ ꯑꯩ ꯆꯪꯉꯛꯑꯣ ꯑꯩꯉꯣꯟꯗ ꯆꯪꯉꯛꯇꯦ ꯑꯁꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯐ꯭ꯔꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯀꯥꯒꯤ ꯅꯨꯄꯤꯅꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥ ꯂꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯕꯣꯕꯣꯛ ꯂꯩꯔꯦ ꯖꯤꯔꯤꯗꯒꯤ ꯂꯥꯛꯏꯅꯦ ꯒꯦꯠꯅꯦꯕ ꯗꯦꯀꯣꯔꯦꯁꯟ ꯁꯤꯗꯩ ꯍꯧꯔꯦ ꯐꯖꯔꯦ ꯆꯪꯉꯒꯦ ꯆꯣ ꯆꯪꯉꯣ ꯁꯤꯁꯦ ꯃꯣꯏꯒꯤ ꯄꯦꯟꯗꯦꯜꯅꯦꯕꯀꯣ ꯆꯥꯅ ꯍꯩ ꯑꯆꯥꯄꯣꯠꯀ ꯊꯨꯡꯉꯔꯦ ꯑꯩ ꯖꯒ ꯁꯤꯗꯤ ꯑꯣ ꯐꯖꯔꯦ ꯇꯧꯔꯣ ꯁꯦ ꯌꯦꯡꯉꯣ ꯂꯥꯡꯅꯔꯤꯁꯦ ꯃꯥꯏꯒꯤ ꯂꯣꯏ ꯂꯣꯏꯁꯤꯟꯅꯔꯤꯅꯤ ꯁꯥꯔꯦ ꯃꯦꯁꯅꯤ ꯑꯩ ꯀꯥꯞꯄꯤꯅꯤ ꯑꯩꯈꯣꯏ ꯃꯥ ꯑꯝꯇꯪ ꯂꯥꯛꯑꯣ ꯍꯥꯏꯕ ꯑꯩ ꯍꯖꯤꯄꯣꯠ ꯆꯪꯉꯦ ꯍꯖꯤꯄꯣꯠ yenge ada ko tallibo fazare silap model ai jagoi ka sadore ni oi ba si de dol abo
ꯎꯗꯦꯅꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯖꯥꯏꯃꯒꯤ ꯃꯆꯥ ꯏꯃꯥꯟꯅꯕꯤ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯈ꯭ꯔꯕꯤ ꯑꯃ ꯂꯥꯛꯏ ꯅꯠꯇꯦ ꯌꯦꯡꯒꯦꯅꯦ ꯍꯥꯏ ꯃꯥꯒꯤ ꯅꯠꯇꯦ ꯃꯥꯏ ꯃꯆꯦ ꯃꯆꯥ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯑꯗꯣ ꯑꯝꯇ ꯌꯦꯡꯒꯦꯕ ꯇꯜꯂꯤꯕꯣ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯈ꯭ꯔꯕꯤ ꯃꯥꯛꯁꯦ ꯁꯨꯅꯥꯏꯗ ꯃꯥꯏꯗ ꯂꯨꯍꯣꯡꯉꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯣ ꯅꯪꯒꯤ ꯉꯥꯡꯉꯦ ꯆꯍꯤ ꯐꯥꯗ꯭ꯔꯤ कितना होएगा 9 months oh boring ꯑꯣꯏꯔꯦꯕ ꯑꯩ ꯐꯣꯟ ꯗꯦꯔꯅꯤ ꯅꯠꯇꯦ ꯃꯥꯏꯗ ꯇꯨꯝꯃꯒꯦ ꯇꯧꯏꯅꯦ ꯇꯨꯝꯃꯒꯦ ꯍꯥꯏꯖꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯄ꯭ꯔꯣꯃꯣꯁꯟ ꯍꯥꯏꯒꯠꯄ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯒꯤꯁꯨ ꯀꯨꯏꯔꯕ ꯑꯩ ꯈꯔꯗꯤ ꯋꯥꯠꯂꯤ ꯋꯥꯠꯂꯤ ꯍꯥꯏꯔꯝꯕꯁꯦ ꯀꯨꯏꯗꯕꯅꯤ Mari chale. Video nó cắm Khoromo set cut khre Keina ungi kari ungi no mai polo sudatra Khoi mau Sina kachili puthokadaba ingang ni masak sa manadra ni siyang Sakelang tungtong kita. Bây giờ có máy rồi cái này cái này. Có nó mang cái này chạy được máy nước nào là có đi nữa chừng. Bye rồi đấy cái khu đốp này rồi bác sẽ đã khơi màu kia đi hai pet kia bao lâu sẽ là taman cho chẳng hạn sẽ đã alien này đấy Fazare Nambi ra bani mana cái blog nam đam này nang mẹ nào phật thôi thôi ai sabi faza ba maya sidi mau ni atai di book tau ya ni didi ai bai aku ini luhong koi na ba sige maya ba ni ka sin na koi na ma wa sa ka sai ni yau thoi ni na ra ni yau koi ma lo kai first time yau ni Ai cho ham mà giàu kia đi. Quay nào con này anh là giờ cầu có thể anh này hết dần rồi là nói lại cái đầu là lại xem right mang cái lại cái đầu đó Fazare nó lúc đi hôm nó hay phao đi Makan boleh kita main jadi atau itu bayam kita mahal sih orang ka. Tadi ini nunggu bagi bapak kayak gini. Belum dah tahu satu
ꯑꯩꯔꯣ ꯑꯩꯗꯤ ꯌꯨꯝ ꯁꯪꯕ ꯍꯩꯔꯦꯗ ꯑꯩ ꯀꯠꯆꯩꯌꯦ ꯑꯩꯈꯣꯏꯁꯨ ꯏꯅꯝꯃꯗꯣ ꯈꯔ ꯄꯥꯝꯃꯤꯅꯀꯣꯅꯦ ꯅꯣꯏ ꯃꯌꯥꯝ ꯆꯪꯅ ꯍꯧꯖꯤꯛꯀꯥꯟ ꯌꯥꯏꯈꯥꯃꯒꯣꯜ ꯄꯤꯕꯤꯗꯅ ꯑꯩꯁꯨ ꯅꯪ ꯄꯥꯗꯕꯤ ꯌꯦꯡꯉ hꯧꯖꯤꯛꯀꯥꯟ ꯊꯤꯅꯕ ꯂꯩꯅꯗ꯭ꯔꯕꯅꯤ ꯃꯁꯥ ꯃꯁꯥꯅ ꯂꯣꯏ ꯄꯨꯔꯛꯅꯕꯤꯅꯤ hꯧꯖꯤꯛꯀꯥꯟꯁꯦ ꯐꯣꯟꯗ ꯀꯟꯅꯔꯤꯗꯣ ꯑꯩ ꯑꯔꯥꯡꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯐꯔꯦ ꯐꯔꯦ ꯃꯗꯨꯗꯤ ꯑꯇꯩ ꯃꯈꯥ ꯁꯨꯍꯜꯂꯛꯀꯦ ꯅꯠꯇ꯭ꯔꯥ ꯚꯤꯗꯤꯑꯣꯁꯦ ꯍꯣꯏ ꯗꯥꯃꯥꯟ ꯆꯪꯕ ꯃꯇꯥꯡꯅꯤ ꯃꯌꯥꯝ ꯁꯪꯗꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯥꯞꯄ ꯁꯪꯉꯦ ꯃꯥꯁꯦ ꯃꯌꯥꯝꯒꯤ ꯃꯤ ꯀꯌꯥ ꯁꯤꯗ ꯉꯁꯤ ꯃꯦꯀꯞ ꯇꯧꯔꯤꯁꯦ ꯃꯤ 3 ꯃꯦꯀꯞ ꯇꯧꯕꯗ ꯃꯥ ꯍꯣꯏꯗ ꯁꯪꯉꯛꯏ ꯃꯌꯥꯝ ꯂꯨꯍꯣꯡꯕ ꯂꯣꯏꯔꯝꯗꯥꯏꯗ ꯁꯪꯉꯛꯏꯅꯤ ꯃꯥꯁꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯃꯣꯏꯅ ꯆꯠꯂꯤꯉꯩ ꯂꯣꯏ ꯅꯥꯏꯗꯦ ꯑꯝꯇ ꯐꯖꯔꯦ ꯌꯦꯡꯅꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯈꯨꯖꯥꯝꯁꯦ ꯌꯦꯡꯉꯣ ꯅꯪ ꯕ꯭ꯂꯣꯛ ꯀꯥꯞꯇ꯭ꯔꯕ ꯍꯪꯗꯥꯏ ꯅꯪꯗꯤꯅꯤ ꯌꯥꯝ ꯌꯥꯎꯍꯟꯗꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏ ꯀꯨꯖꯕ ꯆꯠꯄꯗꯣ ꯕ꯭ꯂꯣꯛ ꯚꯤꯗꯤꯑꯣ ꯀꯥꯞꯇꯕ ꯃꯤ ꯑꯃ ꯂꯩꯔꯝꯃꯗꯤ ꯀꯥꯞ ꯑꯩ ꯆꯠꯂꯣꯏ ꯆꯠꯂꯝꯅꯤ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯑꯁ ꯀꯥꯔꯦꯟꯁꯤꯗꯤ ꯀꯩꯗꯧꯔꯤꯅꯣ ꯑꯦꯂꯦꯟ ꯆꯪꯉꯛꯄꯗ ꯀꯞꯈꯔꯦ ꯍꯣꯏ ꯃꯥ ꯆꯠꯈꯤꯕꯗ ꯑꯛꯇ ꯂꯥꯛꯊꯣꯛꯑꯕ ꯆꯣꯞꯀꯅꯤ ꯅꯣꯛꯄꯗꯨꯅꯤ ꯑꯃꯃꯗ ꯀꯥꯞꯄꯦ ꯑꯃꯒꯁꯨ ꯇꯧꯔ ꯂꯩꯁꯥꯕꯤ ꯐꯖꯕꯤ ꯌꯦꯡꯉꯣ ꯊꯣꯛꯑꯝꯗꯥꯏꯒꯤ ꯆꯠꯇ꯭ꯔꯥ ꯇꯧꯔꯝꯗꯥꯏ
ก็จะรวยลำเลยเจ็บที่หน่วยนี้กี่utkhre mau thinba chali khongna mau thinba chali taton yengau ne khoi ja nak pai ni khonga chali se nak man bagi ngai bana ngai he live da han me ni ai punshi ki han bani mau thinba se khongna chali ni mau di gari da tha ga de poloi set pa set pi ga loi na kai hai da set pi hai da set pa hai da ai di nupa ga chakri ne ba ai di ele thang jam e nan le ba da du chakri ne ba da
ꯑꯩꯗꯤ ꯅꯨꯄꯥꯗ ꯁꯦꯠꯄꯤ ꯍꯥꯏꯗꯣꯏꯔꯥ ꯁꯦꯠꯄ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝ ꯌꯧꯔꯒ ꯑꯃꯨꯛꯀ ꯌꯦꯡꯃꯤꯟꯅꯁꯤ ꯌꯧꯔꯛꯑꯦ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯎꯅꯤꯡꯗꯦꯅꯦꯕ ꯍꯣꯔꯦꯟꯗꯤ ꯀꯣꯟꯅꯗꯤ ꯑꯩ ꯌꯥꯎꯔꯛꯄ꯭ꯔꯥ ꯑꯩ ꯌꯦꯡꯗꯣꯏꯅꯦꯕ ꯅꯣꯏꯁꯦ ꯅꯆꯤꯟ ꯊꯤꯅꯣ ꯌꯧꯔꯛꯑꯦ ꯙꯃꯥꯟꯒꯤ ꯌꯨꯝ ꯌꯧꯔꯦ ꯍꯥ ꯆꯤꯡ ꯀꯥꯗꯣꯏꯔꯥ ꯃꯅꯤꯅꯦ ꯃꯊꯛ ꯀꯥꯏꯕꯅꯤ ꯃꯣꯏ ꯌꯨꯝꯗ ꯆꯤꯡ ꯀꯥꯏꯕꯅꯤ ꯃꯣꯏꯁꯦ ꯀꯥꯏꯕꯅꯤ ꯈꯔ ꯀꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣꯏ ꯂꯥꯛꯀꯦ ꯑꯩꯈꯣꯏ ꯁꯤꯗ ꯃꯥꯝꯇꯣꯟ ꯑꯩꯈꯣꯏ ꯁꯤꯗ ꯄꯣꯂꯣꯏ ꯃꯧ ꯁꯤꯗ ꯂꯩꯔꯦ ꯑꯦꯂꯦꯟ ꯀꯩ ꯍꯥꯏꯔꯝ ꯊꯕꯥꯟꯗ ꯈꯧꯔꯥꯡꯅ ꯌꯦꯡ ꯂꯩ रुको Daman kanggunagi fruitiga kaboka yelebako do asondana akoigi mau poloi thoi haidi poloi lo thoi akoi mau nasidagi mau haidoba mau gi singda challaba nupi ama char hai chale bye khangde kadai da leiba moi masak ka ugidre chak chabu solakte mayam mauthin lubasu hale ebako adi moi pham thana hori ai di halae thik bangre dana khoi atomba do sumathon le hore ba ma se chak ka thongam dre ba la ma lore na lae do mayam ai video subscribe se ko sanjirage yamna nushi bidana like share subscribe tawbiramo